Praise the Lord. Today, as we gather here for the occasion of Ningol Chakouba na lakpasida, ekoi mayam pullaga ngasi mapui bungi wahai kharadang share tauge haidna mayami mafamda ehangna matam ase laujabani ado ngasi gi numit asida aina share taujaningbadi samlakna ekoi Ningol Chakouba gi history se ekoi harap jengminase ihan hana kanglei pake ahan baning tau nongda lairen pakhang bagi magi Queen magi Maharani Leisna na magi Mopani pa poirei tonbu ihan hana mana invite tauraga konungda chakauki haina haiba chakouba se piba chakouba hairaga su khangne adubu matam haujala abu matungda around at 19th century Maharaja Chandrakirti Singh magi matamda mahakna magi machanupi singbu kai konungda kauraga invite tauraga Ningol Chakouba haina onthokibne piba Chakouba dagi maramdi Ningol jamakpa matamda imung amada Ningol jamakpa matamda ekoi Ningol singdugi manakta pibana chatpa haibase at the same time chatpa se khara luna thoi adugi maramna Ningol Chakouba Ningol singdu oina yumda kauraga Chakouba ase ihan hana 19th century da ekoi gi Maharaj Chandrakirti na hawdok pikhibane adu oire Ningol Chakouba gi history se tawtobo ekoina hangba jabo wahangdi what's the essence of Ningol Chakouba? Ningol Chakouba gi main theme je karino ekhoi yengma matamda piba Chakouba bu oigera Ningol Chakouba bu oigera main theme se nungsiba se oikhi aduna nungsiba haiba se yamna maru oiba one of the main aspect of Ningol Chakouba ni is haiba se ei chinausing da haijani ko aduga ekhoi ngasi mapui bongi wahaidagi su ekhoi yengminasi Ningol Chakouba gi matang haibadi nungsiba gi matang se mapui bongi wahaina ekhoida kari takpiri haibase ekhoi sorry wahaida su jengminase nungsiba haibase nungsiba how love looks like according to the word of God isorgi wahai gi matung in nungsiba se magi picture se karino se ekoi sorgi wahaina sumaina hai 1 John chapter 4 verse 9 and 10 this sumaina hai in this the love of God was made manifest among us that God sent his only son into the world so that we might live through him. And this is love, not that we have loved God, but that he loved us and sent his son to be the propitiation for our sins. Koi Manipuri da hai taraga this mine hai isorna ikoibu nungsibi haibasi asumna utpire madudi isorna mahaki amata ngairba machanupa taibang panda thabire masi aikoina mahaki mapanna hingnanabani masina nungsiba haiba adu aikoina isorbu nungsi haiba natte adubu isorna aikoibu nungsibi aduga aikhoigi pap ki damak pen hanba irat pot oina mahaki machanupa thabirakle haibasine aduna ahanba johan pandu mari sida takpi base aikoina isor nungsiba se asise nungsiba nate isorna aikoibu nungsirakpa asimakne nungsiba haibase maramdi nungsiba haibase what's the definition of love is a selfless love is a sacrificial love kathokpa ngamba asigumba nungsiba se asine nungsiba haibase Akoi sorgi wahai amadasu ai panjarake Romans chapter 5 verse 8 tas sumaina hai ko aikoi na papi oiri maktada Christ Jesuna aikoi gi damak sibiba adu isorna aikoi da mahaki nungsibu pire haina hai ichi nausing se sida ngasi aikoi gi Ningol Chakouba numit asida aikoi na khangjagadabadi matik sungcha chajadraba aikoi ase ibungo mahakna Christ Jesu gi mapal dagi matik chaba macha sing ohenbire asine nungsiba haibase ichi nausing I deserve to we don't deserve to be loved, but still God loves us because of the finished work of Jesus Christ at the cross of Calvary. Asine isinausing aina haijaning base aduga ani suba point da aina mayam da thamjaning base ekoi nungsiba haibase karino ekoi khange sorna ekoi bu nungsibiba ekoi na pap tawri maktada ibungo Jesu Christian laaga ekoi gi damakta sibiba asi nungsibane ekoi bu aran khubam pinena ba khudol oina asi nungsibane adubu nang aina nungsi khraba mioi ama oina nungsi khraba macha ama oina how will you respond to that mato karamna nang response tawgani ekhoi yengmina se asise mato karamna response tawgani haibase ekhoi the gospel of John ekhoi John gi like ta ekhoi yengmina se John gi like ta ekhoi gospel of John se John masamak na iba like ni aduga John gi like to the John masamak na he never called himself his own name. He called himself the disciple whom Jesus loved. Jisuna nungsiba disciple sebok amani hana masana masabu kaujeiba ko atopa singi maming di ma loina
point tawraga hai Peter kawi Philip kawi aduga atop Andrew kawi moi khuding maki maming ma loi hai adubu masagi maming di ma hai debo masagi maming di ma he always called himself disciple whom Jesus loved haina adum hai aduna isi now sing ai khoina isana isa se ishorna nungsiba machani haina realize tawba se that will be the perfect response to the love of God, knowing that He loved us so much. Ishorna khoi se nungsi haina khangba se asi se oire si now sing khoina ishorgi nungsiba gi response se isana thajaba se ai khoi se ishorna nungsibi re haina thajaba se asidagi hena chawba ishorbu pelhan ga dabal lambi leiti haijaning ishorgi wa haina hai without faith it is impossible to please God. aduna thajaba sine yam darka oise akhoi se thajamina se ishorna akhoi nungsibi re haiba se akhoi thajamina se ba koi si now sing aduga makha ta na akhoi jengmina se Ephesians chapter 2 verse 8 to 10 das maina hai Ephesians pandu ani gi pada nipan dagina mapan phau jas maina hai akhoi maram di thaujal na thajabagi mapana akhoi bu kanbire masi na khoi dagi natte isorgi khudol ni mi kana amatana chauthokta ba thabaktagi natte maram di isorna hana thaurang tawbi khraba afaba thabak sing aduda aikhoina chatnanaba Krista Jisuda sembi khraba aikoi mahaki khutphamni sigi sida haibase aikoi se thaujal na kanbi bane thajabagi mapana thaujal sidi mi khuding makki thaujal isorna pibi Christian oigera non Christian oigera amubu oigera angobu oigera different colors different creed different religion doesn't matter but still God loves us so much He showered His grace upon each one of us adubu how will you respond to that by faith thajaba sini haiba thajaba dugi mapana ne khoi bukan biba phangba se sinausi aduga adu khakta na verse 10 da haiba se ai khoi se isorna masa makki khutpham ohenbire ai khoi se English da haitar workmanship haina hai ko workmanship haiba se poima haibani Greek ki londa da do poima haiba se khoi poem sairing sidagi lakpani bako adna isor is sairing ne khoi se yamna mamal yamba yamna mapum phaba mioi ngaktani Jesu Christ thaja khba mi sing se ai khoi gi thabak tu na nate ko we are not what we do but we are what we believe haina haibam su lei adna ai khoi ki nang ai se kanano haimta nang ai na thajarib se nang ai sine adu nang ai na tawriba se nate bako aduna ichi now sing aina na khoi da haijaning ba siding ngasi ai khoi Jesu Christ gi thaujal na khoi khuding kan bi khre ai khoi isa dagi nate kanana so khoi se napal taw dasanu aduga kan bi rib se kari gino afaba thabak tawnana bagini haiba se khoi kawgum se afaba thabak tawraga isorna nungsirakani kan bi gani haiba nate kan bi bagi maram na afaba thabak tawraka doribni afaba thabak ado mahai oni yalaka doribni ai khoi gi punsida aduga arwaiba point aina miyam na thamjaningi let's know our true identity nang aigi identity se kari no khoi khangmina se isorna khoi se nungsibire aduga aikhoina su magi nungsiba se khange hujikti adu itagdi nang aise aikhoigi identity se karino sogi wahaina hai ani suba Korinthia manga gi kun mathoi da hai for God made Jesus who knew no sin made a sin for us so that you and I might become the righteousness of God Jesu Christ gi mapal dagi aikoi se dharma chenba mom oiram that means you and I are the righteousness aikoi khuding mak se achumba dharma chenba mom isorna ohenbi de Jesu Christ gi mapal dagi asine nangi identity se achumba identity je khanga matung dadi achumba thabak se torakani ai se chumhanbi re hai khanba taragadi aina achumba gi thabak se torakani aina ai se papi ni haina khan taragadi pap gi thabak to torak patawne adna you and I are no longer a sinner anymore aikoi se blameless oirabani amta yaudraba sorgi macha sing oirabani haiba se khoi thajamina si aikoi gi thabak suba aikoi gi afaba thabak tawbana nate Krista Jesu gi loibi khiba thabak adugi mapal dagi afaba thabak aikoi tawrak doribni achumba afaba mi oirabani haiba sine chi now si asine aina ngasi chi now sing da khanghanjaning ba se point ahum sine na ngasi gi yaifaraba Ningol Chakouba gi numit asida Mabung-Moupa aduga mache machel sing nungsijaba isinau mayam leiba sing se asengba achumba nungsiba Krista Jesu dagi lakba asengba nungsiba duna khoi yumpham thamlaga khoi Ningol Chakouba se khoi celebrate tawminasi khoi taibung pan gi oiba commercial rom da chaloi si khoi demand tawroi si khoi CP taraga di khoi Ningol Chakouba lakani amana amasu compete tawnaroi si moigina sungam pikhre gift khoi gi de pihaude haibna chingba dugum da karisu khandaduna selfless oina just nungsibana yumpham thamaga haiba Ningol Chakouba se mapum phanse God bless you thank you very much